얘는 가 열었보다 농다이렘바 비범 가요 사건만 우보다 깐나 헥다 라오르미 이마! 히히히히히히 통나 파바땀바 나틱나 타올라 레이버 사드나 아힝시다 나돔 톨락랍니 난 짜톡바 따리다 히, 뭐시 샥다 아직 코포항에 타진내나 자! 강은봐 깜다왜 아이란제 라이 fat다봐 미드 아끼야 강다우바 삐코다나 하 깜다왜 아이 라이 팠다바 나띠 아이 라이 팠다바 나띠바 아이디 미 생문해봐 거리 라이 fat다바 나띠 하이바 라이 fat다바 사라가 밍원다 끼한바 낭다 하나기나 해 아무튼 나비고 아이기 와세 아무튼 하나 따비고 아이기 와세 아무튼 하나 따비고 거리 왔다봐 미드 아끼야 강삐바 라이 fat다바 사바 ꯑꯁꯤ ꯍꯥꯏꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯂꯥꯛꯄꯕꯨ ꯐꯨꯖꯤꯟꯕ ꯂꯦꯞꯇꯦ ꯃꯥꯅ ꯂꯥꯎꯈꯤꯕ ꯑꯃꯗꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯨꯅ ꯇꯨꯝꯅ ꯍꯤꯞꯅꯔꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯝꯃꯤ ꯍꯥꯏ 이붕어 ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦꯅꯦ ꯅꯣꯏꯕꯣ 쿠라 호이기 쿨기 미 오람래네 아잉 어시다 라이 fat다바 사라가 미드 끼한 강한 박 떠럭리베니네 석황시대 아이 꺼나노 넌 꺼나노네 꺼리기 라이 팠다고 사리봐 쿠라 아이 락바니 쿠라 아이 라이 fat다바 사바나떼 아이 와세 아무것도 답이요 쿠라 까이와노 아유 쿠라 또 말나 쿠라기 마욕다 왕강호 하이드나 강호드슈 마얌나 아드막 타자드나 쿠라는 쿨락보 오이바시다 쿠라 호이드 락리바 아마이바시보 아생브라 생다브라 짱행 떠오르죠 하드나 락자리바니 오 얌나 강하이크라보기 모음이네 어두 오이디 쿠라 마시기를 봐세 꼭지 카라 깨놓았다 오말 쿠라 나무다 아무다 감독 비우네 쿠라 꺼리 감독봐 이붕어 카라 얌나동 핵푸절 마땀 쭈쁘다 군자 미암다 까르는데 따들을 내려보미니 호이 쿠라 이세 이빠기 농다이 또 오네 그도록에 야리 카라 부르부디 야리 쿠람사 뭐 코이고 말람힌 또 헨바시디 카라 얌나 푸르가 와르카다바니 이세 아도 카라 부르디 야리네 노이보 ꯅꯪ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯔꯥ ꯃꯆꯥꯅ ꯍꯥꯏꯕꯒꯤ ꯊꯥꯕꯤꯔꯕꯅꯤꯀꯣ ꯃꯇꯨꯡꯗꯒ ꯑꯁꯨꯝꯅ ꯍꯦꯛ ꯑꯃꯨꯛ ꯇꯧꯔꯛꯂꯕ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯨ ꯅꯪ ꯇꯣꯏꯔꯤ ꯈꯪꯉꯨ ꯈꯪꯖꯔꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯑꯉꯝꯕꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ 야리니 ꯆꯠꯂꯣ ꯍꯥꯏ ꯑꯉꯥꯡꯁꯥ ꯅꯣꯏꯁꯨ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯇꯨꯝꯅꯔꯨꯔꯣ ꯑꯉꯝꯕꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ 이씨 아시기고 콜락바 낭수 짱제로네 이빠기 농다이 낭수 짱라시네 호이 쿠람사 마탕게 아육다니 렘바도 토말기 마낙다 페리하리 똥나 렙라가 레라미 까이기노바 아도 야암나 빵나 타박타오리 바도바 쿠라 아이디 모이도 실 방나부 떡시나브라 하이는 칼로보긴 아두가디 어이 예능들 와도 따바야들 쩔로 아두가 심으수 하이비게 따져회 한다까 핵쇼 헬락라바 너희 아니 아이나 그도기요 쿠라 아두기디 깸다 바깥비가노 아시네 소에크라소 나사이리제리 나사는 뿜바 두목 떡자라게 쿠라 어이 낭순이니 아두막 뭐가 잡만이네 시엘나 뻔리바 타박 나띠 와이롱 짜나 맞다 빵 토럭지바 한다기 시게 핵 남들어 너희 아니 아이나 가이다오기요 하리시니 쿠라 한닥디 슉슉이 쇼이드나 빵 떡라다보니 쿠라 쇼이드라바니 쿠라 쇼이드나마 카이지니 아시 하이나 토말도 쿠툼 싱람라가 아두막 잣키라미 렘바도 토말 핵 잣키부가 마사도 랭 망감보이 감다보이 앙옥 사나기 닝원다 까오락람이 아이오 까이기는 아숙간에 오늘 까오래시보 이씨 쿠라기 망대나 아이부 아빵바가 다 할라가 시엘드 낭나 똠다 라우나바 낭 실리바 나트로
ꯑꯁ ꯅꯪꯕꯨ ꯑꯄꯪꯕ ꯇꯥꯍꯟꯕꯒꯤ ꯋꯥ ꯅꯠꯇꯦꯃꯦ ꯈꯨꯔꯥꯗꯨ ꯈꯔ ꯍꯔꯥꯎꯍꯟꯗ꯭ꯔꯕꯗꯤ ꯏꯕꯥꯅꯤꯃꯛ ꯑꯃꯠꯇ ꯁꯦꯜ ꯐꯪꯉꯣꯏꯗꯣꯔꯤꯅꯤ ꯑꯗꯨꯒꯤ ꯍꯔꯥꯎꯅꯕ ꯍꯥꯏꯖꯤꯟꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯤꯃ ꯌꯥꯔꯦ ꯈꯪꯉꯦ ꯌꯥꯔꯦ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯒ ꯅꯇꯣꯝꯇ ꯁꯦꯜ ꯑꯗꯣ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯉꯔꯥꯡꯁꯨ ꯄꯨꯟꯅ ꯆꯠꯂꯒ ꯀꯤꯍꯟꯁꯤ ꯍꯥꯏ ꯀꯥꯟꯅꯗꯨꯗꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯦ ꯀꯥꯏꯗꯅꯒ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗꯗ ꯑꯔꯥꯟꯕ ꯂꯣꯏꯅ ꯍꯦꯛꯇ ꯇꯥꯍꯟꯕ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯍꯦꯛꯇ ꯂꯩꯊꯣꯛꯄ ꯑꯁ ꯌꯥꯔꯦꯁꯦ ꯑꯃꯨꯛꯇ ꯅꯁꯥꯗꯣ ꯂꯦꯡꯗꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯑꯗꯨꯒꯅꯦ ꯅꯉꯣꯟꯗꯁꯨ ꯁꯦꯜ ꯁꯔꯨꯛꯇꯣ ꯈꯥꯏꯔꯛꯑꯒꯦ ꯈꯥꯏꯔꯛꯀꯅꯤꯕ ꯅꯪ ꯌꯥꯝ ꯈꯥꯏꯔꯛꯀꯅꯤꯕ ꯅꯪ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2ꯅ ꯅꯪꯅ ꯂꯧꯍꯧꯔꯒ ꯑꯃꯅ ꯑꯩꯉꯣꯟꯗ ꯈꯥꯏꯔꯛꯄꯗꯨꯔꯣ ꯅꯪꯅ ꯈꯥꯏꯔꯛꯀꯦ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯂꯕꯅꯤ나 ꯑꯩꯅ ꯍꯦꯟꯅ ꯐꯪꯕ ꯑꯁꯤ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯑꯩꯕꯨꯅ ꯐꯩꯖꯩ ꯆꯤꯡꯍꯜꯂꯒ ꯁꯦꯜꯅ ꯅꯪꯅ ꯍꯦꯟꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯗꯤ ꯃꯤ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯠꯂꯒꯦꯗꯍꯦ ꯑꯩꯁꯨ ꯏꯇꯥꯎꯅꯤꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ ꯍꯦꯟꯖꯤꯜꯂꯗꯤ ꯏꯇꯥꯎꯕꯨ ꯂꯣꯏꯅ ꯆꯥꯏꯔꯛꯄ ꯇꯥꯔꯦꯗꯅ ꯑꯩ ꯏꯇꯣꯝꯇ ꯐꯩꯖꯩ ꯆꯤꯡꯂꯒ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯁꯨ ꯆꯤꯡꯍꯟꯒꯗꯧꯅꯤꯅꯦ ꯐꯩꯖꯩ ꯆꯤꯡꯕ ꯍꯥꯏꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯧꯔꯤꯕ ꯑꯗꯨ ꯑꯣꯏꯗꯤ ꯈꯨꯇꯨꯝꯁꯦ ꯆꯥꯎ ꯃꯥꯏꯒ ꯈꯨꯇꯨꯝꯅꯒ ꯁꯨꯔꯛꯇꯅ ꯇꯧꯏꯅꯦ ꯑꯗꯨ ꯑꯣꯏꯗꯤ ꯈꯣꯡꯄꯥꯛꯀꯦ ꯆꯥꯎ ꯅꯪꯗꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯗꯍꯦ ꯑꯩꯉꯣꯟꯗꯒ ꯀꯥꯎꯔꯛꯄ ꯁꯥꯗꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯇꯧꯅꯩꯁꯤꯅ ꯃꯤ ꯈꯠꯅꯕ ꯃꯥꯜꯂꯤꯅꯤ ꯏꯇꯥꯎ ꯑꯁꯤꯕꯨ ꯂꯦꯝꯕꯒ ꯑꯉꯧ ꯁꯅꯥꯒ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯂꯥꯎ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯎꯁꯤ ꯂꯥꯎ ꯑꯁ ꯃꯣꯏ ꯑꯅꯤꯁꯤ ꯇꯧꯁꯟꯅꯔꯤ ꯑꯣꯏꯅꯤꯗ ꯃꯣꯏ ꯑꯅꯤꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯈꯟꯅꯗꯣꯔꯤꯅꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯅ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯄꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥ 2-3ꯗꯨ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯁ ꯂꯥꯛꯄꯗ ꯉꯥꯏꯔꯤꯃꯤ ꯅꯪꯕꯣ ꯃꯍꯩ ꯂꯣꯏꯅ ꯍꯩꯒꯤꯗꯤ ꯀꯥꯏꯗ ꯌꯥꯗꯧꯔꯤꯒꯦ ꯅꯁꯥꯗꯣ ꯁꯨꯝꯕ ꯄꯣꯊꯥꯗ꯭ꯔꯗꯤꯀꯣ ꯃꯍꯩ ꯇꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯀꯨ ꯇꯣꯡꯕ ꯁꯣꯏꯔꯣꯏꯀꯣ ꯏꯇꯥꯎꯅ ꯏꯇꯥꯎ ꯄꯣꯊꯥꯗꯨꯅ ꯂꯩꯔꯗꯤ ꯑꯣꯖꯥꯅ ꯂꯥꯏ ꯐꯠꯇꯕꯕꯨ ꯐꯥꯕ ꯆꯠꯄꯗ ꯀꯔꯝꯅ ꯌꯥꯎꯒꯅꯤ ꯑꯩꯅ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯂꯥꯏ ꯐꯠꯇꯕ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦꯗꯅ ꯉꯥꯏꯈꯣꯅꯤ ꯏꯇꯥꯎ ꯅꯪꯅ ꯂꯥꯏ ꯐꯠꯇꯕ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯀꯤ ꯑꯈꯪ ꯑꯋꯥ ꯑꯅꯥ ꯄꯤꯔꯤꯕ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯐꯍꯟꯅꯕꯅꯤꯗꯅ ꯑꯁ ꯑꯩꯗꯤ ꯃꯤꯡꯆꯠ ꯇꯥꯟꯕꯒꯤꯔ ꯀꯥꯏꯅ ꯈꯜꯂꯨꯔꯦ ꯏꯇꯥꯎ ꯃꯤꯡꯆꯠꯀꯤꯗꯤ ꯊꯣꯏꯅ ꯊꯣꯏꯗꯣꯛꯇꯦꯗ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯖꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯀꯤ ꯑꯈꯪ ꯑꯋꯥ ꯑꯅꯥ ꯅꯪꯕ ꯑꯁꯦ ꯑꯩ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯁꯤ ꯄꯥꯝꯗꯦ ꯏꯇꯥꯎ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯅꯤꯡꯇꯝꯅ ꯍꯤꯡꯕ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯑꯁꯤ ꯏꯇꯥꯎ ꯃꯗꯨꯃꯗꯤ ꯄꯥꯛꯅ ꯑꯣꯏꯊꯣꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦꯕꯣ ꯀꯔꯤꯒꯤ ꯅꯠꯇꯦꯅꯦ ꯏꯇꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯐꯥꯕ ꯇꯝꯕ ꯂꯥꯛꯑꯒ ꯂꯥꯏ ꯐꯠꯇꯕꯒꯤ ꯋꯥ ꯑꯣꯏꯅ ꯉꯥꯡꯂꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯏꯇꯥꯎ ꯃꯣꯏꯒꯤ ꯋꯥ ꯉꯥꯡꯕ ꯅꯠꯇꯦꯗ ꯏꯇꯥꯎꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯀꯩꯅꯣ ꯑꯩꯅ ꯈꯪꯗ꯭ꯔꯤꯕꯣ ꯏꯇꯥꯎ ꯂꯥꯏ ꯐꯠꯇꯕꯗꯒꯤ ꯍꯦꯟꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤꯅꯦ ꯀꯔꯝꯅ ꯍꯥꯏꯕꯨ ꯏꯇꯥꯎ ꯂꯥꯏ ꯐꯠꯇꯕꯁꯤꯡꯁꯤꯁꯨꯅꯦ ꯃꯣꯏꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯃꯗ ꯍꯤꯡꯖꯅꯕ ꯍꯣꯠꯅꯖꯕ ꯀꯌా ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯈꯔꯅ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯈꯔꯒꯤꯗꯃꯛ ꯁꯥꯟꯅꯄꯣꯠꯀꯨꯝ ꯁꯥꯟꯅꯕꯤꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯤꯕ ꯀꯌా ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯃꯥꯡꯍꯟꯕꯗꯤ ꯑꯔꯥꯏꯕꯅꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯒꯗꯧꯔꯤ ꯑꯝꯇ ꯈꯜꯂꯨ ꯏꯇꯥꯎ ꯃꯁꯤꯅꯤ ꯇꯁꯦꯡꯅ ꯋꯥꯔꯤꯕꯁꯦ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯊꯣꯏꯅ ꯂꯨꯆꯤꯡꯅ ꯑꯃꯠꯇ ꯈꯟꯅꯗꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯑꯆꯨꯝꯕꯅꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯗꯨꯃꯛ ꯃꯥꯡꯍꯟꯕ ꯉꯝꯃꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯥꯡꯍꯟꯕ ꯌꯥꯕꯒꯤ ꯑꯌꯥꯕꯁꯨ ꯃꯤꯌꯥꯝꯅ ꯄꯤꯗꯦꯅꯤ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯏꯇꯥꯎ ꯃꯤ ꯈꯔꯅ ꯐꯠꯇ꯭ꯔꯒ ꯄꯨꯝꯅꯃꯛ ꯋꯥꯃꯤꯟꯅꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯐꯕ ꯈꯣꯡꯊꯥꯡꯗꯤ ꯅꯠꯇꯦꯗꯅ ꯑꯩꯅ ꯑꯉꯝꯕ ꯈꯔꯗꯤ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯇꯧꯕ ꯑꯁꯦ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯩꯗꯣ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤꯗ ꯍꯥꯏ ꯃꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ
ꯃꯁꯤ ꯃꯁꯤ ꯎꯪꯂꯒꯇ ꯂꯩꯔꯤꯁꯤꯕꯣ ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯗꯣ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯀꯔꯝ ꯂꯦꯜꯂꯝꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯕꯨꯛ ꯆꯥꯎꯕ ꯏꯆꯥꯗꯣ ꯆꯥꯕ ꯑꯣꯛꯂꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯔꯝꯒꯅꯤ ꯃꯈꯣꯏ ꯃꯄꯥ 이세 ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯖ-ꯄꯤꯊꯛ ꯇꯧꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯔꯨꯕꯁꯨ ꯅꯠꯇꯦ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒ ꯁꯤꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯂꯩꯁꯤ ꯍꯥꯏꯕꯁꯨ ꯃꯌꯥꯗꯦꯗ 이마가 바본가보 그리 그나라미노 ꯌꯥꯏꯃ ꯏꯆꯥꯁꯨ ꯂꯥꯛꯂꯤꯗꯅ ꯁꯦꯁꯦ ꯅꯪ ꯄꯥꯕꯨꯡꯒꯅꯦ ꯅꯪ ꯅꯇꯥꯎꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯅꯔꯝꯂꯤꯕꯅꯤ 이따오기 그리 ጳukta 라키니 이마 따데데이보 어두기네 나마시 마시 웅드나따 레이버시다 아이네 앙라미베니 이마 어두기디 그리주 간비루누다 이따오 레이터수 아코이 미암 내리시디 이마 바붕 호이나 호하 하이락바다나 사이코에 아둠 찔라카니 이마 ꯍꯣꯏꯗ ꯍꯣꯏꯗ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅꯕꯨ ꯈꯟꯗꯦꯗ ꯑꯗ ꯅꯇꯥꯎ ꯑꯉꯥꯎꯕꯗꯣ ꯃꯕꯨꯛ ꯈꯔ ꯆꯥꯎꯕ ꯑꯗꯨꯗ ꯆꯥꯔꯝꯂꯔꯣꯏꯗ꯭ꯔꯥ ꯑꯗꯨꯅ ꯏꯃꯥꯅ ꯁꯨꯝ ꯈꯜꯂꯝꯕꯅꯤꯗ ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯂꯪꯐꯩꯗ ꯂꯩꯕꯅꯤꯅ ꯀꯔꯝꯍꯥꯏꯅ ꯌꯨꯝꯗ ꯆꯥꯕ ꯆꯥꯡꯗꯣ ꯆꯥꯔꯝꯗꯣꯏꯅꯣ ꯏꯃꯥ ꯑꯗꯨꯅꯤꯅꯦ ꯏꯃꯥꯅꯁꯨ ꯈꯜꯂꯤꯕ ꯑꯁꯦ 이세 마시나 그래 팀진거더라 하여가 마나듬 해는 마마세 빠컷나고 와 하이질리네 바바 하이질면 어때다 나산 하이질이세 아생분이 너트라네 이마 ꯃꯥꯅꯦ ꯃꯥꯅꯦ ꯏꯆꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯦ 마코이 마마마사 아니시디바 너코에 미생거 오해라가 아이보 아라는부터 할리니까 이마 바붕세 미생 레이트리 하이나 사오래 해이마 아도 아따이 라이리 따야이디 ꯑꯣ ꯃꯥꯅꯕꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤ ꯍꯥꯏꯕ꯭ꯔꯣ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯆꯠꯂꯝꯃꯅꯤ नते नंगने तयाय हंगलिबो इसाबो करी हाइनिंगेने पाबुंग कछु थुदोक हाइनिंगाय लेतिदा ममांगी पाट मसादो nga phanare haiba khara tai ada kai singlusi haina hawala ambani ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯣ ꯅꯪ ꯇꯌꯥꯏꯅ ꯌꯥꯔꯛꯂꯗꯤ ꯂꯣꯏꯔꯦꯗꯅ ꯌꯥꯔꯛꯂꯣ ꯌꯥꯔꯛꯀꯗꯕ ꯃꯤꯗꯥ ꯅꯠꯇꯦꯀꯣ ꯅꯈꯣꯏ ꯇꯌꯥꯏꯗꯣ isa to madu leirade nangna hawnaba naidrasu mana dum chatlasi hairakkadarumida hoi pabung itawli tabase aisu kusa thikpaga chap manare angamba laithok tinthok tawdobada kari polang chiranga singba sangadaw singdo hekta takbiyo ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯈꯪꯗꯕꯅꯤꯅ ꯂꯥꯡꯁꯤꯟꯗꯅ ꯑꯃꯠꯇꯁꯨ ꯂꯩꯇꯦꯗꯣ ꯑꯗꯨꯅ ꯑꯉꯝꯕꯅ ꯇꯥꯛꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯍꯥꯏꯒꯦ ꯆꯐꯨ ꯑꯍꯤꯡꯕ ꯑꯃ ꯁꯤꯡ ꯃꯄꯨꯟ 8 ꯍꯥꯃꯨꯛ ꯌꯦꯡ ꯌꯥꯝꯅ ꯁꯤꯡꯕ ꯂꯥꯇꯣꯟ 8ꯀ ꯂꯥꯡꯁꯤꯜꯂꯨ ꯑꯗꯨꯒ ꯌꯥꯅꯤ ꯇꯥꯛꯄꯤꯌꯨ ꯂꯥꯏꯊꯧ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯆꯪꯍꯟꯕ ꯌꯥꯗꯦ ꯆꯪꯍꯜꯂꯅꯨ ꯍꯥꯏꯕꯗꯤ ꯃꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯐꯅꯤ ꯑꯉꯝꯕ ꯑꯗꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯅ ꯂꯣꯏꯔꯗ꯭ꯔꯥ ꯍꯥꯏ ꯅꯣꯡꯗꯥꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣꯅꯦ ꯈꯨꯔꯥꯃꯆꯥ ꯑꯁꯥꯏ ꯐꯥꯎꯕꯗ ꯆꯠꯊꯣꯛꯂꯒ ꯑꯀꯣꯏꯕꯁꯤ ꯀꯝꯗꯧꯔꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯅꯇꯣꯝꯗꯗꯤ ꯆꯠꯈꯤꯅꯨꯀꯣ ꯀꯅꯥ ꯍꯧꯕ ꯌꯥꯕ ꯈꯔ ꯌꯦꯡꯂꯒ ꯆꯠꯀꯣ ꯍꯣꯏ ꯈꯨꯔꯥꯃꯆꯥ ꯊꯦꯀꯨ ꯍꯣꯏꯒ ꯆꯠꯃꯤꯟꯅꯔꯨꯒꯦ ꯐꯔꯦ 하이 angangsa 아다 태쿠오이가 라리버시니 핫더리버시 ꯇꯥꯡꯉꯣ ꯑꯁꯤꯗꯤ ꯃꯁꯥ ꯃꯎ ꯌꯥꯝꯅꯕꯨ ꯐꯅ ꯎꯏꯗ 헤라 마사모 바라 까이더니게 ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯁꯨꯔꯤꯕꯣ ꯍꯦꯛꯇ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯍꯥꯠꯂ ꯂꯣꯏꯔꯦ ꯏꯁ ꯁꯕꯥꯟꯗꯨꯒ ꯉꯥꯡꯊꯣꯔꯛꯂꯤꯗꯨꯒ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯔꯦ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯣ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯣ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯂꯨꯝꯂꯒ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯐꯗꯤ ꯐꯖꯕꯅꯤ ꯂꯝ ꯀꯣꯏꯕꯒ ꯌꯥꯝꯅ ꯂꯥꯛꯅꯔꯝꯕꯅꯦ ꯃꯃꯥꯡꯉꯩꯗꯗꯤ ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕ ꯊꯣꯛꯑꯦ ꯍꯥꯏꯅꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯀꯅꯥꯃꯠꯇ ꯂꯥꯛꯄꯤꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯈꯨꯔꯥꯃꯆꯥꯒ ꯑꯩꯒꯤꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯂꯣꯏꯅ ꯀꯣꯛꯍꯜꯂꯗꯕꯅꯤ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯏꯇꯥꯎ ꯍꯣꯏꯅ ꯍꯔꯥꯎ ꯂꯥꯛꯂꯤꯕ ꯑꯁꯦ
ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯍꯦꯔꯥ ꯑꯗꯨꯝꯅ ꯏꯇꯥꯎ ꯉꯥꯏꯈꯣꯅꯦ ꯇꯞꯅ ꯇꯧꯁꯤꯅꯦ ꯈꯥꯝꯂꯛꯀꯅꯣ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤ ꯍꯦꯛꯇ ꯍꯥꯏꯔꯗꯕꯅꯤꯅꯦ ꯏꯇꯥꯎ ꯀꯔꯤ ꯃꯑꯣꯡ ꯇꯧꯔꯤꯁꯤꯅ ꯑꯩ ꯆꯠꯊꯣꯛꯑꯣ ꯑꯥꯗ ꯑꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯏꯕꯣ ꯏꯇꯥꯎ ꯂꯥꯛꯑꯣ ꯃꯣꯏꯁꯦ ꯀꯥꯔꯟ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯕ ꯀꯥꯡꯕꯨꯅꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯀꯥꯔꯟ ꯇꯥꯁꯤꯟꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯃꯣꯏꯒ ꯃꯥꯟꯅꯒꯨꯝꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯥꯉꯣ ꯅꯪꯁꯨ ꯌꯥꯎꯔꯤꯕ ꯑꯣꯏꯔꯦ ꯑꯉꯥꯡ ꯃꯔꯛꯁꯤꯗ ꯏꯂꯦꯝꯖꯗꯦꯗ ꯏꯕꯨꯡꯉꯣ ꯍꯣꯏ ꯈꯔꯗꯤ ꯇꯧꯕ ꯇꯥꯔꯦ ꯍꯥꯏ ꯑꯉꯥꯡꯁꯥ ꯃꯁꯤꯒꯤ ꯑꯍꯦꯄꯥ ꯁꯥꯕꯁꯦ ꯃꯁꯤ ꯐꯥꯖꯤꯜꯂꯨꯅꯦ ꯍꯣꯏ ꯇꯥꯗ ꯏꯇꯥꯎ ꯃꯈꯨꯠꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨꯁꯤ ꯍꯣꯏ ꯏꯇꯥꯎ ꯍꯥꯏ ꯇꯝꯕ ꯂꯦꯡꯒꯅꯨꯅꯦ ꯀꯔꯤꯅꯣ ꯃꯣꯏꯁꯤꯕꯣ ꯑꯉꯥꯎ ꯐꯩꯒꯤ ꯃꯁꯤꯡꯒ ꯂꯩꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩ ꯆꯠꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ ꯑꯁꯤ ꯍꯥꯏꯅ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯍꯥꯛꯅ ꯑꯄꯥꯕ ꯅꯍꯥ ꯑꯅꯤ ꯑꯍꯨꯝꯗꯣ ꯑꯃꯨꯛꯀꯤ ꯈꯣꯏꯟꯗ ꯂꯣꯡꯅ ꯍꯦꯛꯇ ꯇꯥꯏ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯉꯁꯥꯏ ꯃꯁꯥ ꯃꯎ ꯐꯩꯌꯦꯗꯅ ꯑꯩꯅ ꯍꯥꯏꯕꯗꯨ ꯂꯧꯗꯦꯕ ꯅꯣꯏ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯖꯟꯕ ꯌꯥꯔꯔꯣꯏ ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯆꯦꯜꯍꯧꯔꯁꯦ ꯉꯥꯏꯈꯣꯅꯤ ꯅꯣꯏꯕꯣ ꯉꯥꯏꯈꯣ ꯍꯥꯏ ꯋꯥꯅꯤꯅꯤ ꯅꯣꯏꯕꯣ ꯇꯥꯉꯣ ꯀꯥꯟꯅꯔꯔꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯑꯁꯤꯃꯁꯨ ꯁꯣꯏꯔꯕ ꯍꯣꯏꯗꯦꯍꯦ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯑꯗꯨꯃꯛ ꯃꯊꯪ ꯑꯃꯨꯛ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦꯗꯅ ꯆꯦꯜꯍꯧꯔꯒꯦꯗꯍꯦ ꯑꯁꯤ ꯍꯥꯏꯅ ꯑꯉꯣꯛ ꯁꯅꯥ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯅꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯃꯩꯖꯥꯎ ꯍꯧꯗꯨꯅ ꯆꯐꯨ ꯑꯃꯒꯤ ꯑꯀꯣꯏꯕꯗ ꯂꯥꯇꯣꯟ 8 ꯆꯦꯡ ꯌꯦꯔꯨꯝꯅ ꯑꯃꯃꯝ ꯍꯥꯞꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯀꯣꯛꯄ ꯑꯗꯨ ꯃꯃꯤꯠ ꯆꯩꯖꯦꯠ ꯎꯏꯁꯤꯜꯂꯒ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯛꯇꯅ ꯍꯥꯃꯨꯛ ꯌꯦꯡꯉꯥꯡ ꯌꯥꯝꯅ ꯆꯤꯡꯕꯁꯨ ꯊꯝꯂꯝꯃꯤ ꯃꯥꯒꯤ ꯅꯥꯀꯟꯗꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯗꯨ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤ ꯑꯀꯣꯏꯕ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯅꯤ ꯅꯨꯡꯁꯤꯠ ꯀꯥꯁꯤ ꯑꯁꯥꯕ ꯑꯣꯏꯅ ꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯂꯥꯏ ꯐꯠꯇꯕ ꯂꯥꯛꯄꯁꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯤ ꯍꯥꯏꯕꯗꯣ ꯏꯇꯥꯎ ꯃꯥꯏꯕꯤ ꯅꯉꯣꯟꯗꯗꯤ ꯀꯩꯝꯇ ꯇꯧꯗꯕ꯭ꯔꯥ ꯑꯩꯁꯨ ꯏꯁꯥꯁꯦ ꯏꯇꯥꯎꯃꯀꯣ ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯀꯩꯅꯣꯝꯃ ꯁꯨꯝ ꯇꯧꯔꯛꯂꯦꯅꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯕꯁꯦ ꯃꯗꯨ ꯍꯥꯏꯅꯗꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦꯀꯣ ꯏꯇꯥꯎ ꯆꯠꯇ꯭ꯔꯕꯗꯤ ꯏꯁꯥꯁꯦ ꯃꯩꯅ ꯆꯥꯛꯄꯗꯧꯅ ꯁꯨꯝ ꯆꯥꯛꯊꯦꯛꯄ ꯇꯥꯔꯦꯅꯦ ꯏꯇꯥꯎ ꯄꯥꯏꯔꯁꯤ ꯏꯇꯥꯎ ꯄꯥꯏꯔꯁꯦ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯤꯟꯖꯥꯛ ꯎꯠꯊꯣꯛꯂꯁꯤ ꯂꯥꯎ ꯀꯞꯄꯨꯅꯤ ꯅꯁꯥꯗꯣ ꯑꯣꯏꯊꯣꯛꯂꯁꯤ ꯏꯇꯥꯎ ꯀꯨꯏꯔꯦꯅꯤ ꯏ ꯑꯁꯦꯡꯕ ꯂꯛꯇ꯭ꯔꯤꯛ ꯂꯪꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤꯒꯤ ꯏ ꯊꯛꯈꯤꯗꯕ ꯄꯦꯟꯅ ꯊꯛꯂꯁꯤ ꯏꯇꯥꯎ ꯍꯥꯏ ꯃꯇꯤꯛ ꯂꯩꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯎꯃꯥꯏꯕꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯤꯕ ꯀꯔꯤꯅꯣ ꯃꯁꯛꯇꯤ ꯎꯗꯅ ꯃꯈꯣꯜꯇꯃꯛ ꯇꯥꯔꯤꯕꯁꯤꯅ ꯏꯄꯥꯒꯤ ꯅꯣꯡꯗꯥꯏ ꯄꯥꯈꯠꯀꯅꯨ ꯏꯄꯥ ꯂꯩꯔꯤ ꯑꯧ ꯈꯨꯔꯥꯃꯆꯥ ꯅꯆꯥ ꯄꯥꯈꯠꯆꯗꯦ ꯃꯈꯣꯜꯇꯃꯛ ꯑꯁꯨꯝ ꯇꯥꯕꯁꯤꯗ ꯈꯤꯇꯪ ꯉꯛꯄꯅꯤ ꯅꯋꯥꯍꯩ ꯇꯥꯕꯗꯤ ꯄꯦꯜꯂꯤꯕꯣ ꯂꯥꯏ ꯐꯠꯇꯕ ꯃꯈꯣꯜ ꯇꯥꯔꯒ ꯄꯥꯈꯠꯇꯤ ꯀꯥꯏꯅ ꯑꯗꯨꯗꯤ 이삭 가시 영자로 또 이마이 까리 비염노 나마이는 그럼다 빨리봐
Namaini taurido, namangsuna tungsu palamlin. Ito, masi, ay ubod at kidri kain na story na. Nangyatiba na sakto, amok tago-usilo na na. Tauna pabasaba. Ay, sagse mo kiyang jawhay. Oy ma, kari mo tong sidi. Mamitsin sa pumog lawi. Machin-sina, lamtaramok sanglam ni sidi. Kamdawi! Kamdawi! Ha! Gida baga sara da na. Ho, nakoy na ra. Kunja miyam da aki kang awana piribse. Nawahay hindi jat-jat nga ngini ko. Ay koy yan inani. Nakoy kay daw gahay ba na? Ha, lai pattaba mo ina. Noi lepam tokpa later ba nina. Noi lushin bitare da na. Itaho! Itaho! Ay koy ni buloy sinwari ni Heidi. Itaho! Nooda na nang so! Nung ningro! Asok ko'y ba si ay kuya ni bo laksin pajin mangambak ka na sulay te. Ay kuya ani bo loisla ni Heidi. Ay! Tumilayo taning din eh!